Manipur Police na afaba miyoi fauba sajiwa jelda purakpada khudong thigani haire. Avinash amasung Anthony gi thogdokta fakhiba miyoi ane Police na Nagaland gi jelda thamjage hairakle. Tha asigi manga gi ayukta mayumdagi thokhibadagi sekmai lanthokuna Kangpokpi district lansilubadagi mafam khangdana leiragliba akhama wang leikaidagi nupa macha ani gi thogdoki matangda lamsang police na lokhatpa case ka mari leinana police na faraga makhoi gi custody da thamlakiba KRA Yugi Kadarni haiba miyoi anibu ngarang court na case asiga mari leinana judicial custody da remand pirubada police ki maikaidage makhoi anibu sajiwa jail ta na purakpada khudong thiningai oire hairaduna yumthangnariba Nagaland ge Kohima sub jail da thambada ayaba pibinaba prayer tawrakre angang ani gi thogdoki matangda lamsang PS na case FIR number 629 close 11 of 2023 register tawduna lokhatkibane aduga case asigi matangda satharakiba investigation gi manungsan na cycle PS gi manungsan ba si Aisan Khuldage Lukhosai Chongloi alias Mimin chahi kuntra pokpa Henminthang Chongloi amasong Litan PS gi manungsan ba Khomunom Khuldage Satkhogin Hangsing alias Gogoi chahi kunganipan apokpa Ngamjalun Hangsing Faduna wahang pahong chatharakibane thogdok asida maruoina chenabani haidiba miyoi animak police ki maikaidagi tawrakpa prayer gi matungin na thengkhang anirak makhoi gi custody da remand lauthaduna makata na custodial interrogation chatharakibane adumoina makhoi ani gi police custody gi matam loiraduna ngarang makhoi bu senapati PSK o sina video conferencing gi khuthang da Uripok Sairap Court Complex na laiba Special Judge NIA Imphal West RK Memsagi Court Judicial Custody Remand Prayer tawraduna puthorokibane Police na makhoi ani bu Judicial Custody Remand Prayer tawraklabaso makhoi ani gi maikaidagi police ki prayer asibu reject tawbiduna makhoi bu bail pibi na ba tongan ba bail application sing court tharakhe police ki maikaidagi makhoi ani bu court asida physical produce tawbada hawjik oidiba phibam asina khudong chadre maram asina makhoi bu hawjik phawbada senapati PS ta thamlagli bani hairaduna video conferencing gi khuthang da puthorokibane adumoinamak police ki maikaidagi tawrakhiba prayer gi matungin na court na makhoi anibu mathang thagi mari fauba judicial custody da remand tawkhre court na judicial custody da remand tawrabasu makhoi anibu puthok pusin tawbada amasong thambada safagadaba Kohima gi jail gumba amada thambada ayaba pibinaba case asige ayogi maikaidagi court ta haijarakhe taseng namak makhoi anibu senapati PS tage sajiwa jail ta na purakpagi lambi da yamna chawna khudong thiningai oire haidakhibaga loinana makhoi anigi safagadaba phibamga mari leinana court na Nagaland gi Kohima sub jail gumbada thamnabagi ayaba pibiyu haijakhe wafam asida court ki maikaidage makhoi anibu Manipur gi mapanda leiba jail amada thambagi matangda de tongan ba laingak singge authority singi mateng changani hairaduna jail da thamnabagi order piraba makhoi anibu ngasi nungthil pung 3 phawbade senapati police station gi osigi custody da ningthijana thamnanaba pautak pikhe aduga miyoi ani sina tharagliba bail application sing adude regular bail gi oina khanagadabani haina court na phongdokhe panba yabade miyoi ani sigi manungda Lunkhosai Chongloi alias Mimin haidiba miyoi ase KRA Yugi sector commander oibada natana angang anibu mafam khangandriba thogdok asigi matangda maruoina chenaba miyoi ni haina su court asigi special public prosecutor in charge na court ta phongdokhe